Mayam Kurumjeri, Impact TV na akanana sa Dokchaba Khangminashi Manipuri Thoro Masibu, Mijing Tabiriba Mayam Puno Kuhan Makada Kanel Sambandram na Taram Nokchiri, Ngasidi, Ekogi Thoro Maside, Hana Togitriba, Top Mawonga, Ano, Mafomaka Quina Chatina, Mafamasigi, organizer Madi, Mafamasigi visitor singer, Wari Watai Sana Jabagi, Tanjamatang Logjage, I Hakna Hojik Lajeriba, si Fuvala, the Hosik Pangtu Iba. First, Northeast Aerospace Hot Air Balloon and Paramotor Festa 2023 Adugumba venue Dani, Mafamasigi, organizer Madi, visitor singer, Unajatuna, Nahaktang Urabasu, Wari Watai Sanabagi, Tanja the Logjage. Okay, so right now I am with Mr. Pukumbram Aristotle. He is the Managing Director of Kasai Venture and General Secretary of MASA. So welcome to the show, sir. Thank you very much. Sir, first of all, akoina khangzaning base sir dege. Sir, akoigi hojiki sigi akoigi MASA se. Sigi masi karam makhalgi organization no habda adu hana amtang phongdokpiyo sir. Masi Manipur Aerosport Association haibani MASA is short form da. Ado hariba Aerosport Association sina akoigi future da sigi ngasi akoina tawriba si demonstration ni haidi ahanba initial koi startup ni with Khasya Ventures ka initiative tawraga ko adu masi sida akoina ngasi event numit mangani taruk ni tawrei sida ngasi akoi Manipur sida Aerosport si masi je akoina India gi oisu hub oyan na ba audagi hariba Aerosport ki through sida kaino ya very adventurous oiba audagi tourism de yam attract to boya ba point moiba Loktak Lake ki fazabasi masigi matak ta paira kanda mayam si yengal kanda masigi fazabasi akoina even foreign touristing se haiba de oji Jaipur da regular flight tori ado Jaipur de yeng isna moigi kaino desert yenga moigi hariba kaino se Ariba moigi palace mayam lai basi yeng lai ni ado foreigner mayam lai every year moi lots of foreigners tourists lai ko ado koi Loktak ki fazari ba koi ki sangai gi lai ba fazaba mayam si masi koi madak ta gi purpaga smaina tau taraga di foreign tourists attract to bo yagani haiba gi concept sida akoina adu gi plan ni adu as well as youth adagi students sing aduga koi ngasi handaki event sida yam nungsiba ngang chahi taruk ki ngang pai ge lai adu chahi do yamanda bagi pain gi de adu chahi nipan gi nupi macha am pai aduga nupa macha dei di nupi macha ne na thongna le hai tare koi Manipur se adu moi laga tongi ahan chahi humrani thoi suba tongi adu na masida hairiba koi gi toriba feel sida exposure ma pangka na wakan sida koi jo hot air balloon gi pilot oi be ai commercial pilot oi be ai adagi Indian army da so hoji laiwa 3 EME kenogi 3 EME keno ne bo moise EME gi ni ado moi gi team ju Indian hot air balloon team ngata ne Indian army da su balloon team dai aduna paramotor gi adventure wing am le Indian army da su ado sigi is already han train toroga certificate pair later di Indian army da su sang bagi yam chauna opportunity phangbe mayama career opportunity yam leiba adum ba keno manena yam ngai je sigi wakhalon se taja matam na ta Manipur di ihan han boina haijage ko north east main ihan han boina smain tor kan da sir gi initiative mayam pulla kan da smain pushan birek pase koi taja badu su yam ngai je haitare Manipur se so koina magi prospect yam na uba adugumba film ka su oina uri ko sir adu sir makhata na koina khangjaning base koina sigi nga sigi kana se event si da haitare numit taruk ni chukna sa thari sigi event si da haitare sir sigi festivals na haitare kari keno no event sing no can provide to be said that matam stang haibi akoina numit taruk ni sida akoina tori je hot air balloon safari se akoina ayuk nganta sunrise to puga tawi aduga hari basi kai anirak suno to we ade one time nang to kai ATC gi akoi gi keno zila pasida 8:45 ta land over how plane se and before 8:30 dang permit pi ba koi da adu na adu gi one flight per day adu ama tawre adagi balloon teetering ena hoje up and down tawri je si weather na yaraga di adum tawre adum
ꯃꯗꯨ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯄꯦꯔꯥꯃꯣꯇꯣꯔꯤꯡ ꯑꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯥꯏꯔꯒ ꯆꯠꯄ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯑꯃ ꯇꯧꯔꯦ ꯑꯦꯔꯣ ꯃꯣꯗꯦꯂꯤꯡꯁꯨ ꯌꯥꯎꯏ ꯑꯗꯨ ꯑꯦꯔꯣ ꯃꯣꯗꯦꯂꯤꯡꯗꯨꯅꯦ ꯑꯗꯨꯒꯤ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁꯤꯡꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯛꯄꯗ ꯁꯨꯝ ꯅꯨꯡꯉꯥꯏꯅꯅꯕꯒꯤ ꯐꯟ ꯐꯤꯌꯔ ꯈꯔ ꯁꯨꯝ ꯌꯥꯎꯍꯟꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯁꯤꯜꯂꯛꯄꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯄ꯭ꯔꯣꯁꯄꯦꯛ ꯎꯕꯗꯒꯤꯅꯣ ꯁꯔ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯄꯨꯁꯟꯕꯤꯔꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5-6 ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯦꯞꯇꯦꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯏꯃꯣꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯥꯅ ꯑꯍꯥꯟꯕ ꯏꯟꯁꯇ꯭ꯔꯛꯇꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯥꯗ ꯇ꯭ꯔꯦꯟ ꯇꯧꯕ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯉꯁꯤ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯥꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯋꯥꯈꯜꯂꯣꯟꯁꯦ ꯃꯥꯅ ꯃꯥꯒꯤ ꯗ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯤ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯁꯦ ꯃꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯗꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯏꯒꯗꯤ ꯌꯦꯡꯉꯁꯤ ꯂꯦꯠꯁ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯣꯏꯅꯤꯗꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯕꯠ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯁꯤ ꯑꯦꯠꯂꯤꯁ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯚ꯭ꯌꯨ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯟꯗꯛꯁꯦ ꯑꯥꯐꯇꯔ ꯀꯣꯚꯤꯗ ꯂꯩꯁꯟꯈ꯭ꯔꯦ ꯇꯧꯒꯦ ꯇꯧꯕꯗ ꯑꯗꯩ ꯀꯣꯚꯤꯗꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯈꯤꯇꯪ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯇꯧꯔꯁꯦꯅ ꯃꯗꯨꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯃꯁꯥꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯣꯝ ꯇꯧꯔꯦ ꯀꯩꯅꯣꯁꯤꯗ ꯃꯔꯛꯁꯤꯗꯀꯣ ꯏꯚꯦꯟꯁꯦ ꯇꯧꯅꯕ ꯃꯔꯛꯁꯤꯗ ꯀꯩꯅꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯌꯥꯎꯔꯒ ꯇꯧꯕꯁꯨ ꯐꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯥꯁꯤꯌꯥ ꯚꯦꯟꯆꯔꯁ ꯃꯊꯟꯇ ꯇꯧꯕꯩ ꯃꯍꯨꯠ ꯇꯥꯅ ꯑꯗꯨꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒ ꯇꯥꯏꯞ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤ ꯂꯤꯁꯥꯟꯁꯤꯅ ꯑꯦꯕ꯭ꯔꯤ ꯏꯌꯔ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯁꯦꯝꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯗꯤ ꯄ꯭ꯂꯦꯁ ꯑꯃ ꯖꯒꯥ ꯑꯃ ꯌꯦꯡꯉꯒ ꯃꯁꯤꯗꯒꯤ ꯔꯦꯒꯨꯂꯔ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯑꯃ ꯇꯧꯁꯦꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯚꯟ ꯋꯤ ꯀꯦꯟ ꯇ꯭ꯔꯦꯟ ꯂꯣꯠ ꯑꯣꯐ ꯄꯥꯏꯂꯠꯁ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯗꯣ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯏꯃꯣꯆꯧꯕꯁꯤꯗ ꯍꯧꯖꯤꯛ ꯍꯣꯔꯤꯌꯔ ꯕꯂꯨꯟꯒꯤ ꯀꯅꯥꯅꯣꯃꯨꯛ ꯄꯥꯏꯂꯠ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥ ꯅꯠꯇꯅ ꯑꯣꯖꯥ ꯂꯩꯇꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯇꯝꯃꯤꯅꯦꯕ ꯑꯗꯣ ꯀꯦꯞꯇꯦꯟ ꯏꯃꯣꯆꯧꯕꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯒ ꯃꯌꯥꯝꯗ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯇꯝꯕ ꯂꯥꯛꯄꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯕ ꯑꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯨ ꯂꯩꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯣꯁꯄꯦꯛ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯇꯥꯖꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯄ꯭ꯔꯣꯁꯄꯦꯛ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯑꯃꯁꯨꯡ ꯈꯁꯥꯏ ꯚꯦꯟꯆꯔꯅ ꯂꯧꯈꯠꯄꯤꯔꯛꯄ ꯏꯚꯦꯟꯁꯤꯡꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯒꯦ ꯁꯔ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯑꯣꯐ ꯑꯣꯜ ꯗꯤꯁ ꯄ꯭ꯂꯦꯁꯦꯁ ꯏꯟ ꯃꯅꯤꯄꯨꯔ ꯁꯔ ꯋꯥꯏ ꯐꯨꯕꯥꯂꯥ ꯐꯨꯠꯕꯣꯜ ꯑꯁꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯎꯠꯅꯤꯡꯉꯤꯕꯁꯤ ꯂꯣꯛꯇꯥꯛ ꯂꯦꯛꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯤꯡꯕ ꯀꯩꯅꯣꯗ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁꯤ ꯑꯦꯖ ꯑ ꯀꯦꯔꯤꯌꯔ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯞꯇ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝꯁꯤꯅꯦꯕ ꯀꯩꯅꯣ ꯇꯨꯔꯤꯖꯝꯁꯤ ꯇꯨꯔꯤꯁꯁꯦ ꯌꯥꯝ ꯂꯥꯛꯏꯒꯩ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯖꯤꯗꯤꯄꯤꯁꯤꯗ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯃꯣꯏ ꯏꯀꯣꯅꯣꯃꯤ ꯐꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯇꯨꯔꯤꯁꯁꯤ ꯌꯦꯡꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯄ꯭ꯂꯦꯁ ꯑꯃꯗ ꯇꯧꯔꯨꯕ ꯌꯥꯗꯕ ꯑꯗꯨꯒ ꯐ꯭ꯂꯥꯏꯌꯤꯡ ꯖꯣꯟꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯇꯧꯕꯗ ꯆꯤꯡ ꯅꯛꯁꯟ ꯇꯥꯔꯒꯗꯤ ꯆꯤꯡꯔꯣꯝꯗ ꯄꯥꯏꯁꯟꯈꯤ ꯇꯥꯔꯒꯗꯤ ꯆꯦꯖꯤꯡ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯩꯈꯣꯏꯅ ꯄꯥꯏꯕꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯌꯥꯝꯁꯤꯅ ꯇꯧꯔꯒ ꯑꯌꯨꯛꯁꯤꯗ ꯍꯦꯛ ꯄꯥꯏꯈꯠꯈꯤꯕꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯒ ꯂꯣꯏ ꯇꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯂꯝꯕꯦꯟ ꯂꯩꯕ ꯑꯃ ꯆꯪꯉꯤ ꯖꯒꯥꯁꯤ ꯑꯗꯨꯅ ꯌꯦꯡꯉꯛꯄꯗ ꯑꯩꯈꯣꯏꯅ ꯁꯣꯝꯗꯒꯤ ꯄꯥꯏꯈ꯭ꯔꯒꯁꯨ ꯃꯌꯥ ꯏꯝꯐꯥꯜ ꯇꯥꯕ ꯌꯥꯕ ꯁꯣꯝꯗ ꯄꯥꯏꯈ꯭ꯔꯁꯨ ꯕꯤꯁꯦꯝꯄꯨꯔ ꯁꯣꯝꯗ ꯂꯥꯛꯑꯒꯁꯨ ꯃꯣꯏꯔꯥꯡꯒꯤ ꯂꯝꯕꯦꯟ ꯍꯥꯏꯗꯤ ꯑꯦꯁꯦꯁꯤꯕꯜ ꯑꯣꯏꯕ ꯑꯗꯨꯒꯤ ꯌꯦꯡꯉꯀꯥꯟꯗ ꯐꯨꯠꯕꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯃꯁꯤ ꯆꯞ ꯆꯥꯕ ꯖꯒꯥ ꯑꯣꯏꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯨꯠꯕꯣꯜ ꯑꯁꯤ ꯇꯧꯖꯕꯅꯤ ꯁꯔ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯪꯒꯤ ꯏꯚꯦꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁꯔ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯃꯦꯒꯥ ꯏꯚꯦꯟ ꯑꯃꯈꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯂꯁ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯦꯒꯥ ꯑꯣꯏꯕ ꯏꯚꯦꯟꯠ ꯑꯃꯈꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯤꯠꯅꯦꯁ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯦ ꯁꯔ ꯍꯣꯏꯒꯤ ꯊ꯭ꯔꯨꯗꯒꯤꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯔ ꯁꯤꯒꯤ ꯏꯚꯦꯟꯠꯁꯤꯐꯥꯎ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕꯒꯨꯝꯕꯗꯤ ꯃꯌꯥꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯚꯦꯟꯁꯤ ꯃꯦꯒꯥ ꯏꯚꯦꯟꯅꯤ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯤꯖꯅꯔꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯪꯉꯛꯄꯗꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯊꯥꯕꯁꯤ ꯍꯥꯏꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯊꯥꯕꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯩꯅꯣ ꯑꯃꯅꯁꯨ ꯌꯥꯗꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯅꯁꯨꯊꯥꯕ ꯌꯥꯗꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜꯁꯤꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟ ꯁ꯭ꯇꯦꯠ ꯇꯨ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟ ꯇꯨ ꯒꯚꯔꯟꯃꯦꯟ ꯇꯧꯅꯕꯅꯤ나 ꯃꯗꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯒꯣꯕꯤꯟꯗꯥꯁꯅ ꯊꯥꯕꯤꯔꯀꯥꯟꯗ ꯃꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯜꯔꯦꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯨቭ ꯇꯧꯍꯟꯒꯦꯅꯀꯣ ꯑꯗꯩ ꯁꯄꯣꯔꯠ ꯇꯧꯍꯟꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯗꯨ ꯁꯦꯝꯕꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯦꯚ꯭ꯔꯤ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤꯕ ꯊꯕꯛ ꯂꯣꯏꯅꯃꯛꯁꯦ ꯑꯗꯒꯤ ꯏꯚꯟ ꯗ ꯋꯤꯟ ꯏꯖ ꯑ ꯃꯦꯖꯔ ꯐꯦꯛꯇꯔ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯣꯄꯅꯤꯡ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯃꯄꯥꯟꯗꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯅꯨꯡꯁꯤꯠꯇꯨꯅ ꯀꯝꯃꯟꯈꯤꯗꯅ ꯁ꯭ꯇꯦꯖ ꯄꯨꯛꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯥꯔꯁ ꯗꯦꯗ ꯂꯩꯔꯤꯁꯤꯀꯣ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ
ꯈꯔꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕꯗꯣ ꯑꯗꯨꯝ ꯑꯆꯧꯕ ꯑꯃꯁꯨ ꯑꯃꯨꯛ ꯊꯦꯡꯅꯩꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯋꯦꯗꯔꯗꯨꯅꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯒꯤ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯅꯨꯡꯁꯤꯠꯇ ꯈꯠꯅ ꯂꯥꯛꯄ ꯉꯁꯤꯅ ꯅꯨꯡꯁꯤꯠ ꯑꯝꯇ ꯁꯤꯠꯇ꯭ꯔꯦ ꯑꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣꯗꯤ ꯏꯚꯦꯟꯗꯣ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣꯗ ꯍꯣꯠꯅꯕꯁꯤꯗ ꯍꯥꯏꯗꯤ ꯂꯝꯄꯥꯛꯁꯤꯗ ꯃꯌꯥꯝꯁꯦ ꯂꯩꯅꯅꯕꯒꯤ ꯁꯤꯟꯅꯅꯕꯒꯤ ꯇꯧꯕ ꯍꯥꯏꯁꯤꯁꯨ it's a very challenging thing. ꯅꯨꯡꯉꯥꯏꯖꯩ of all these challenges ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯏꯚꯦꯟꯁꯦ ꯌꯥꯝ ꯃꯥꯏ ꯄꯥꯛꯅꯗꯤ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁꯨ ꯍꯥꯏꯖꯒꯦ ꯁꯔ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯔ ꯂꯥꯛꯄꯒꯤ ꯆꯥꯡꯁꯦ ꯁꯔ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯚꯤꯖꯤꯇꯔ ꯂꯥꯛꯄꯒꯤ ꯆꯥꯡꯁꯦ ꯅꯦꯝꯃꯦ ꯍꯥꯏꯅ ꯁꯔ ꯑꯦꯁ ꯑ ꯑꯣꯔꯒꯅꯥꯏꯖꯤꯡ ꯇꯤꯝꯒꯤ ꯃꯣꯠꯇꯩ ꯑꯦꯁ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁט ꯇꯥꯏꯝ ꯇꯧꯕꯅꯤꯅ ꯄꯤꯄꯜꯗ ꯑꯦꯋꯦꯔꯅꯦꯁꯁꯦ ꯈꯔ ꯋꯥꯠꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯉꯔꯥꯡꯗꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯀꯥꯟꯗ ꯄꯥꯎꯁꯦ ꯈꯔ ꯇꯣꯡꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯈꯤꯕ ꯃꯤ ꯌꯥꯎꯕꯅꯤꯅ ꯑꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯁꯦꯐꯇꯤ ꯑꯣꯏ ꯑꯗꯨ ꯇꯧ ꯃꯌꯥꯝꯅ ꯁꯟꯕꯤꯔꯛꯄꯗꯒꯤ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯇꯤꯀꯦꯠ ꯐꯪꯗꯕ ꯍꯧꯖꯤꯛ ꯄꯥꯏꯒꯦꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯣ ꯋꯦꯗꯔꯁꯤꯅ ꯌꯥꯔꯛꯇꯕꯅꯤꯅ ꯍꯧꯖꯤꯛ ꯀ꯭ꯂꯥꯎꯗꯤ ꯑꯣꯏꯕꯅꯤꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒꯗꯤ ꯄꯥꯏꯈꯠꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯣꯇꯣꯔ ꯀꯩꯀꯥꯀꯣ ꯑꯗꯣ ꯈꯔꯗꯤ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯣ ꯃꯊꯪ ꯅꯦꯛꯁ ꯇꯥꯏꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤꯟꯖꯈꯤꯅꯤ ꯑꯗꯨꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯥꯏꯖꯕꯗꯤ ꯍꯧꯖꯤꯛ ꯉꯝꯍꯧꯗꯕꯗꯣ ꯐꯪꯍꯧꯗꯕ ꯇꯥꯟꯖꯥꯗꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯃꯊꯛꯀꯤꯗ ꯒ꯭ꯔꯦꯞ ꯇꯧꯕꯤꯔꯣ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯅ ꯄꯥꯌꯔꯂꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯀꯩꯗ ꯂꯣꯏꯅꯃꯛ ꯇꯤꯀꯦꯠꯁꯦ ꯊꯥꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯀꯟꯐꯤꯗꯦꯟ ꯂꯩꯇꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤ나 ꯑꯗꯨꯒꯤ ꯀꯤꯔ ꯂꯩꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯌꯥꯝ ꯃꯤ 1,000ꯃꯨꯛ ꯇꯣꯡꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯏꯚꯦꯟꯁꯤꯗ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ 5-6 ꯁꯨꯕꯐꯥꯎ ꯇꯣꯡꯒꯦꯅ ꯂꯩꯔꯤꯅꯤ 9 ꯁꯨꯕ ꯇꯣꯡꯉꯤꯅꯤ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯥꯐꯇꯔ ꯃꯨꯚꯤ ꯊꯥꯗꯣꯛꯆꯔꯛꯀꯦ ꯑꯗꯨ ꯎꯔꯛꯄꯗꯩꯗꯤ ꯃꯊꯪꯗꯩꯗꯤ ꯀꯤꯕꯗꯣ ꯐꯈ꯭ꯔꯅꯦꯕ ꯑꯗꯨ ꯖꯣꯏ ꯔꯥꯏꯠ ꯑꯣꯏꯅ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯔꯒꯗꯤ ꯅꯦꯛꯁ ꯌꯔꯗꯗꯤ ꯑꯁꯤꯗꯒꯤ ꯃꯣꯔ ꯗꯦꯟ 10 ꯇꯥꯏꯝ ꯄꯤꯄꯜ ꯋꯤꯜ ꯐꯨꯠꯐꯣꯜꯁꯦ ꯂꯩꯅꯤꯅ ꯈꯟꯖꯩ ꯑꯗꯩ ꯏꯚꯟ ꯃꯄꯥꯟꯗꯩꯁꯨ ꯄꯥꯎ ꯇꯥꯏꯌꯦꯅ ꯉꯔꯥꯡꯗ ꯇꯤꯀꯦꯠ ꯈꯔ ꯌꯧꯔꯛꯄꯁꯨ ꯌꯥꯎꯔꯤ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯄ ꯌꯥꯎꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯍꯌꯦꯡꯗꯩꯗꯤ G20ꯒꯤ ꯂꯩꯕꯅꯤꯅ ꯅꯣ ꯐ꯭ꯂꯥꯏꯌꯤꯡ ꯖꯣꯟꯁꯨ ꯂꯥꯎꯊꯣꯛꯄꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯗꯤ ꯐꯔꯛ ꯇꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯗꯤ ꯈꯔ ꯂꯩꯔꯤ ꯅꯦꯛꯁ ꯌꯔꯗꯤ ꯗꯦꯐꯤꯅꯦꯠꯂꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯁꯤꯗꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯛꯀꯅꯤꯅ ꯊꯥꯖꯩ ꯍꯦꯟꯅ ꯍꯦꯟꯅꯁꯨ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯌꯥꯝꯅ ꯏꯅꯤஷꯤꯌꯦꯜ ꯁ꯭ꯇꯦꯖ ꯑꯣꯏꯔꯤꯉꯩꯁꯤꯗꯕꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯤ ꯌꯥꯝꯅ ꯌꯥꯝꯕ ꯃꯤꯌꯥꯝꯁꯦ ꯇꯤꯜꯂꯤꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯣꯂꯦꯖꯁꯦ ꯂꯣꯏꯅꯃꯛ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯟꯅ ꯇꯤꯟꯒꯗꯕꯁꯨ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯁꯔ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯗꯤ ꯁꯔ when can we expect the next aero sports festival in Manipur? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯁꯦ ꯏꯃꯤꯗꯤꯌꯦꯠꯂꯤ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯁꯨ ꯃꯤꯇꯤꯡ ꯀꯣꯜ ꯇꯧꯖꯔꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯋꯦꯗꯔꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯉꯨꯕꯗ ꯁꯐꯥꯔꯤꯒꯤ ꯋꯦꯗꯔꯗꯪ ꯌꯦꯡꯉꯝꯕ ꯑꯗꯨꯒ ꯁꯤꯁꯦ ꯄꯨꯔꯥ ꯍꯣꯜ ꯗꯦ ꯏꯚꯦꯟ ꯑꯃ ꯂꯥꯛꯄꯅꯤꯅ ꯋꯦꯗꯔꯁꯦ ꯐꯦꯕꯋꯥꯔꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯁꯨ ꯅꯨꯃꯤꯠ 10ꯅꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂꯝꯃꯒꯗꯤ ꯑꯃꯨꯛ ꯐꯔꯝꯒꯗꯧꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯕꯗ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒ ꯄꯨꯟꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯂꯧ ꯀꯩꯀꯥꯁꯦ ꯂꯣꯏ ꯂꯩꯕꯅꯤꯅ ꯂꯦꯟꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯂꯧ ꯁꯣꯛꯑꯒꯗꯤ ꯑꯃꯨꯛ ꯐꯔꯛ तावा अदु अखोई येंगे डिसेंबर की लौ लोइरकपुगी टाइमिंगदुदा अदु जनवरी ना अमुक यामना फोगी ओइबा लेचिन याम थाबो टाइमिंग ओइबा जनवरी से अदु अदुगी सुटेबल टाइमिंग अमा अखोई कैप्टन इमो अखोई अमतंग फम्मिनरगा करम तागे दो खनरकान अदुदा मुक तौननो अखोई मोनजर वरी गेम सानिंगबदि म्याम खक लेरि हालता अदुबु अकन मतम ओइबरिना हाबा तारेको सर लास्ट ओइना एनी वर्ड्स टू आवर व्यूअर्स अखोई मसागी साइड अदगी खासियागी साइड तगी आइदी मसीगी एडवेंचर स्पोर्ट्स है एडवेंचर स्पोर्ट्स से मसी मयाम हंदक हानबो ताजबनिना मयाम जो हाइपे करीनो कमाइन तो बनो खल लेमबदो हौजिक मयाम तोंगबसु यावरे अखोई आफ्टर मूवीसु अखोई इम्पैक्टसु अखोई कैनो ओइबनिना मीडिया पार्टनर ओइबनिना अदो मोइदसु अखोई पिजरा कान मयामदसु प्रजादा दिस इज एन्जॉयबल एंड जॉय राइड ने दो खंगलकान मथंग तौबददी मयाम पुनो तौरगा याम चाव कैनो फुटबॉल अमा ताहनजेना अदो माइजरगा मयामदा लोशनजै थैंक यू सो मच सर अदुगा अखोइना मथंग अखोइना खशाई वेंचर गा अमसुंग मसागा सिलक पथबक थोरम कुदिमक्तसु हेने हेने माइ पाप ओइबियो हाइबस इम्पैक्ट टीवी गी माइकैदगी हाइजर थैंक यू सो मच फॉर योर टाइम थैंक यू
ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇꯪ ꯈꯪꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯁꯨꯔꯖ ꯁꯤꯡ ꯂꯩꯐꯝꯅ ꯁꯩꯖꯥꯡꯗꯒꯤꯅꯤ ꯍꯣꯏ ꯑꯗꯣ ꯁꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯣꯠ ꯑꯦꯌꯔ ꯕꯦꯂꯨꯟꯗꯒꯤ ꯍꯧꯖꯤꯛ ꯀꯨꯝꯊꯕꯗꯁꯨ ꯉꯥꯏꯕꯤꯔꯛꯏꯀꯣ ꯁꯔ ꯑꯗꯣ ꯍꯣꯠ ꯑꯦꯌꯔ ꯕꯦꯂꯨꯟ ꯇꯣꯡꯉꯨꯕꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯇꯣꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯁꯤ ꯈꯔ ꯇꯣꯏꯅ ꯇꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯞ ꯆꯈꯩ ꯑꯩꯒꯤ ꯀꯂꯤꯛꯅꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯚꯣꯄꯥꯜꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩ ꯏꯁꯥꯃꯛ ꯑꯥꯔꯃꯤꯗ ꯂꯩꯖꯕꯅꯦ ꯁꯥꯟꯅꯕꯒꯤꯗ ꯑꯥꯔꯆꯔꯤꯒꯤꯗ ꯑꯗ ꯍꯣꯠ ꯑꯦꯌꯔ ꯇꯤꯝ ꯕꯦꯂꯨꯟ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯑꯥꯗ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯩꯖꯩ ꯑꯗꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟꯗꯁꯨ ꯃꯣꯏ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯗꯨം ꯄꯨꯟꯅ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯇꯣꯡꯉꯦ ꯑꯗꯨꯝ ꯃꯣꯏ ꯎꯅꯕ ꯑꯣꯏꯅ ꯑꯩꯁꯨ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯦꯇꯦꯟ ꯇꯧꯒꯦꯅ ꯂꯥꯛꯄꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇ ꯃꯊꯛꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯊꯛꯀꯤ ꯚ꯭ꯌꯨꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯁꯦ ꯈꯪꯗ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ 360 ꯗꯤꯒ꯭ꯔꯤꯗ ꯎꯔꯛꯄ ꯃꯇꯝꯁꯦ ꯁꯤꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤꯁꯨ ꯃꯌꯥꯝꯈꯛ ꯎꯏꯌꯦꯕ ꯕꯠ ꯑꯗꯨꯕꯨ ꯋꯥꯟ ꯁꯥꯏꯗ ꯈꯛꯇꯪ ꯑꯣꯏꯕꯅꯤ나 ꯃꯊꯛꯇꯒꯤ ꯚ꯭ꯌꯨꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯁꯤ ꯃꯊꯛꯀꯤ ꯚ꯭ꯌꯨꯁꯤ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯑꯍꯥꯟꯕ ꯇꯣꯡꯕ ꯑꯅꯧꯕꯒꯨꯝꯕꯗꯗꯤ ꯈꯤꯇꯪ ꯀꯤꯕ ꯐꯥꯎꯋꯦ ꯑꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯇꯣꯏꯅ ꯇꯣꯡꯉꯒꯗꯤ ꯁꯤꯒꯤ ꯑꯀꯤꯕꯁꯦ ꯂꯩꯇꯦ ꯑꯗꯨꯝ ꯐꯖꯕ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯝ ꯏꯟꯖꯣꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯔ ꯍꯧꯖꯤꯛ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯣꯔꯠ ꯏꯁꯀꯤ ꯁꯤꯒꯨꯝꯕ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁ ꯐꯦꯁꯇꯤꯚꯦꯜ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤꯔꯛꯄꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯁꯔꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯋꯥꯈꯜꯂꯣꯟ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯁꯤꯟꯕꯤꯔꯛꯄꯁꯤ ꯌꯥꯝꯅ ꯑꯐꯕ ꯑꯃ ꯑꯣꯏꯅ ꯂꯧꯖꯩ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯗꯨꯝ ꯑꯍꯜꯁꯤꯡ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯇꯤꯚꯤꯗ ꯑꯃ ꯎꯕꯗꯒꯤ ꯍꯦꯟꯅ ꯂꯥꯏꯚ ꯎꯕꯗ ꯅꯠꯇꯅ ꯁꯤꯗ ꯃꯣꯏ ꯃꯁꯥꯃꯛ ꯇꯣꯡꯉꯒ ꯃꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯅꯁꯨ ꯑꯐꯕ ꯑꯃꯅꯦꯅ ꯑꯩ ꯂꯧꯖꯩ ꯑꯩꯅ ꯑꯍꯥꯟꯕꯗꯅꯦ ꯀꯩꯅꯣꯒꯤ ꯃꯥꯕꯣꯛꯀꯤ ꯃꯤꯡ ꯑꯝꯇ ꯈꯪꯖꯒꯦ ꯕꯤꯇꯣꯝꯕꯤ ꯀꯥꯒꯤꯗꯤ ꯅꯤꯡꯊꯦꯝꯕ ꯀꯩ ꯂꯝꯗꯒꯤꯅꯣ ꯆꯥꯟꯗꯄꯨꯔꯥ ꯀꯩꯕꯨꯜ ꯂꯝꯖꯥꯎꯅꯦ ꯀꯥꯒꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯃꯐꯝꯁꯦ ꯍꯣꯏ ꯑꯗꯣ ꯅꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯍꯣꯠ ꯑꯦꯌꯔ ꯕꯦꯂꯨꯟꯁꯦ ꯇꯣꯡꯉꯨꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯂꯣꯛꯇꯥꯛ ꯀꯔꯤ ꯑꯀꯣꯏꯕ ꯂꯣꯏ ꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗꯒꯤ ꯌꯦꯡꯕꯗꯁꯨ ꯂꯣꯛꯇꯥꯛꯁꯨ ꯂꯣꯏꯅꯃꯛ ꯎꯔꯦꯕꯀꯣ ꯀꯀꯥꯒꯤꯗꯤ ꯀꯔꯤ ꯐꯥꯎꯕꯤ ꯑꯩꯒꯤꯁꯤ ꯍꯥꯟꯅ ꯑꯍꯜ ꯆꯍꯤ ꯌꯥꯝꯁꯜꯂꯛꯂꯕꯁꯨ ꯁꯤ ꯇꯣꯡꯕ ꯀꯥꯟꯗ ꯏꯁꯥꯁꯤ ꯅꯍꯥ ꯑꯣꯏꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯏꯅꯧ ꯂꯧꯊꯣꯛꯄ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯅꯤꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯍꯣꯠ ꯑꯦꯌꯔ ꯕꯦꯂꯨꯟꯒ ꯇꯣꯡꯕꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯡꯉꯒ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯍꯟ खाꯏꯗꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯗꯚꯦꯟꯆꯔꯁ ꯁ꯭ꯄꯣꯔꯠꯁꯦ ꯂꯣꯏꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯑꯍꯟ ꯑꯅꯤꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯄ꯭ꯔꯨꯐ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯈꯟꯅꯅ ꯂꯥꯛꯆꯕ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯅꯦꯅꯦꯅ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯉꯤ ꯑꯁ ꯑꯩ ꯍꯥꯏꯅꯤꯡꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯛꯏꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯀꯥꯒꯤꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯤꯕ ꯏꯕꯨꯡ ꯍꯣꯏ ꯇꯧꯔꯤꯁꯦ ꯃꯁꯤꯅ ꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯒꯤꯁꯨ ꯋꯥꯈꯜ ꯂꯧꯊꯣꯛꯍꯟꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯠꯊꯣꯛꯄꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯀꯀꯥ ꯍꯣꯏꯅꯅꯦ ꯍꯣꯏꯁꯦ ꯀꯨꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕꯤꯈꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯊꯪ ꯇꯥꯔꯛꯄ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯏꯚꯦꯟ ꯃꯌꯥꯝ ꯑꯃꯈꯛꯇꯁꯨ ꯉꯁꯤ ꯁꯔꯨꯛ ꯌꯥꯕꯤꯔꯨ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯏꯃꯣꯠ ꯆꯥꯎꯕꯁꯤꯡ ꯆꯤꯐ ꯄꯥꯏꯂꯠ ꯁ꯭ꯀꯥꯏꯋꯥꯜꯁ ꯀꯣꯝꯄꯅꯤ ꯖꯩꯄꯨꯔ ꯍꯔꯤꯌꯥꯅꯥ ꯇꯨꯔꯤꯖꯝ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯍꯔꯤꯌꯥꯅꯥ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯑꯦꯔꯣ ꯁ꯭ꯄꯣꯔꯠꯁꯀꯅꯤ ꯑꯩꯈꯣꯏꯒꯤ ꯁꯔꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯣꯠ ꯑꯦꯌꯔ ꯕꯦꯂꯨꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯀꯨꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯖꯒꯦ ꯁꯔ ꯋꯦꯜꯀꯝ ꯇꯨ ꯗ show. Yeah, thank you for inviting me for the show.
Sir, the Hoina has Khangzaning with sir, Akogi has first time in Manipur, Akoina has Tori, Aero Sports, Sigi events in the Haitar. So the provide to be about Kogi events sports things. Sigi Kadikari, no Sigimatanam Tankanzagas. Hoina Machi Yanamra Prime Minister Bijinda Mana Yanamber Nation Akogi 2030 Sida. India se pura aerospace se pura akoi cover up torna bhi da my policy am semba adu ki makada Minister of Civil Aviation na National Aerospace Project adana 2022 da hoba adu ki makada akoi na yan hana aina sigi boto chu yaw budna aina khangdena Manipur na khwari phagani mafam ji chai adana aina basi first Northeast Aerospace ki festa che koina sida duk tok job ne adu Yamnungai sa Tazav Matamda, Ado Sigi Handaki si first Northeast Aero Sports Festival Havatarago 2023. Sigi is the coin aero sports related to a discipline mayam, the Karamba Kogi event mayam no Sida Wiris. So quite faster hot air ballooning, paramotor, skydiving, aero modeling. Come Aduga when seminar to the Biko. The college student the school student mayam seminar to 2 days. Mokoida when guideline people. See Kalam Kang de Vayamana, Satra mayam, a youth mayam. And she Sujawi, Ado Moising Sina Quina, Pairaga, Urabanina, Moisu Ideatola, Hana Kangam Davido. Go. Aduki the Montamoji Kang the Muda in a Machiki festival and organized on India Union, Shumaka in Gitose. Rakoi Seto, what air balloon, army de Gile, at Ainasu, Jepur Jupore, Ishak Jupore. Paramoto, Sinaway Punjab ki Paramoto Association Nipore, or Igi colleague Niama Simasi, Reko Togena Maiba, Okogi, Akenogi, skydiving, base jumpki, mountain in Baitorola Masu, Samanachi, Igi Canon, Guess Nimana Bombi, Regini, Aduga Aero Modeling Suzumi Punjab ki, Aero Modeling company of the Galapane, Comasina, Akogi Karaidarico, Yana Boina Haidar, I know this also. Sigi Mime Amdela. Tunga ayung ata sidi ay di pung ahum makai di pondo hore. Yanungai Tazav Matam the Zavatara Kogi Manipur, the Siamna Angakpa, Yamna, Ano Boynas, Adugumba Toki Babdi, Hanazu, Mate Karakito, we have a tourism festival related with Watarago. Adubu Handakis, they have the Yamna mega event, Moina Togi was Avatar, quite a Yangomatam, the Yamna extravagant to Yamanungai, Baduma feeling of Cox of Fox Avatar. Sir, Kogi Impact TV Gitongan, Bashoma Kaktas, Koyan, Langbirak, Kogi Aero Sports Kimatanga, Yamna Akupa details, Yamaka PB. Sigi in interviews, the Queen of Kangza, sir, you are the first captain of our country, India, who received the license of hot air balloon. So, if I am not mistaken, sir. Ado sir, ngasidi akogi ngasigi event se gi kudong chaba se lower kanda akoina sir gi matang dage akoina hot air balloon gi matang se information kitang logja ho gaya avatar. Sir, hanbada aina khangjaning ba se akoina balloon hot air balloon gi matang se akoina adventure sports ki manungda akoina balloon safari haiba amaga balloon featuring haiba amaga akoina samaina thengnajaba haitar. Sir, ani sigi difference di kari hoga don. Actually, the balloon safari, the safari is the Aquina Hodo Hana India, Ahama balloon chair. Akui Sabazing Airport, ballooning club of India, Hodopone. Ajihana Mother Sabazing Airport, Delhi Gliding Club instructor. Or Sai Kuding Balloon Club of Indiana, Ballongi, Melagi, International of the other participant of the more than 30 years. Sigilansida. A nine pioneers high diversity. And Yana boy, no other Masikanone. Tethering high basina ankle door. Tori, okay, my tether rope I call. Sina point home the ankle door, only 100 feet box. Rule the company manufacturing 30 meter. Adudi and a song, Papishi, 30 meter wall that is septically. Okay, balloon safari have in a command to get a free flight. I know the regular Paris, Rajasthan, what is observed. Balloon 4,25,000 cubic feet and passenger kumari plus one pilot. Asina free fly. Akoi noti aina minimum 1 hour ride. Are moida passenger do tourism and people. Aduna 1 hour hendo hen bajawi. Kemka mai weather do chana do landing do bom do sang na supai. Aduna ani kena baj amana free flight amana tethering. Tethering has an ankle do. Ground free fly the kind to young than free fly in Bajakeba. Nachi Joina, the sky that Taugamoani, Bezam Tongle, Balloon Day Moeni, Aina Pairga, Moeni Jamto, Samarga, Colonel Mayang Hajiga, Bavani Tavashida. No idea how them Nina, they caught out there, they caught already, very young, she are mighty young.
Sir, makata na koi na khangzaning use. Sir, koi gi Manipur gi terrain thai batare ko. Manipur gi topography the gi magi Manipur gi wind system hai batare. Siga koi gi hot air balloon siga sir. Kaya mo gyam na chushan na bage, kaya mo gyam na chana bage habdo. Sir, ngasi lai ngai sam tang khangza hoge. Manipur gi ngase topography che balloon gi din chane ba chinga ko madadi pa ba sin nuchi khar kan manina. Khare chane jar belly sidadi. For example, lokta ki akoi de pa ba Impal city manung da pa ba. Patakta pa ba over the city. Sigi di tourism gi oina su quite a channel of home. And in Luigi, October state, the throughout the Pavi Abje, Amalekima, 6 months, Chescomba, and Manipur, throughout the other Pavi, Ani Aduga, Renis and the Aroid non surety. Otherwise, is very good for suitable for ballooning. Sir, aduga koi gi sigi hot air balloons hai batare. Koi the air da mag fit kaya mukti maximum the paikat paya sir. Hot air balloons in the world, quite a highest can record BJ, but Chingana. Outer space and hot air balloon Naman Pike is Bombay Degi Pakalaga record key, Nasika Tageman about 64 or 65,000 something high from the ground. So that is a world record. So Indian guy is getting world record. It's very interesting to know that. And personally, you in a Sergi in a day, koi gi fit kaya mukti koi na air both the packet pangang ga da du khangzage. And in the pipe, full listening Nipan Mapandi in a pipe. Karigino put listening to you need to carry oxygen. Balloon open Benina can hypoxia. The 110,000 of hypoxia lack of oxygen. No oxygen lower of Dina, so Romangam Namizia. Full listening to we give it. I'm not maximum half an hour Labia above 10,000. Go. Sir, aduga akoi nong khangzaning base akoi ne passenger layman ama khak na ha batare hot air balloon se tongmo matam da ha batare there may be certain do's and don'ts khar khak layam gadav male as a passenger amoina follow to gadaba aduguma do's and don'ts akoi na khara haibiro sir. So hot air balloon che I suppose I na si passenger paidore passenger je tara ani na ta kunnar si for example adu I na brief talk ta ne ba si balloon si tong dring ai da basket akoi inflation da matam da magi balloon ga gari ga ba ankle do buje mai mathak de chakanu kai gina nang na so in the thori do khongani matal legdari suddenly birno pa khala di khongani mi do accident hoy ba aranga sagi balloon je pai bi matam da pai ding ai man da landing position for example landing position ko mai position leini so mai to na ariga mo samyam sang mi si samje punjande adi ngakta po jambe adi loose article amta pobia de nana putar su before landing the ground tangu da ni aduga kariguma landing dorkanda manamag accident inse ko mai thoke da passengers landing dorkan khan suddenly chong thoke bi yawe ba ki dene to bu jawe sma chong thoke ma chong thoke da balloon do light hoy dena balloon pakage ba adana pilot na han brief tawi kanango mi amna landing daro matung da thoke ar cho pilot hangamu pilot hangani e ma thoke da ri weight live already suppose me thoke about 70-80 kilo. Adugi way to get in a parachute line to Singaga hot air do Kara disaster Ingalaga, Mido, and my town. And always pilot has to brief about safety. Yamnunga sir, aduga akoi gi risk factor hai batare ga certain akoi gi hot air balloon sig is a top pot lay gi risk factor lay bina maina koi hot air balloon gi risk factor adum so short na leram gani ha ma thazis se so risk factors is sir out of 10 risk factors ke amuk rate tawning is so aviation the balloon is quite shape number 1 shapest to fly is hot air balloon number 2 magi danger ri atai nate high tension where landing na lakpo da high tension where man u da ya we ba labu me de ta ting am je adu da thing na accident thoi je ngachi ba da accident thoi je hot air balloon maximum high power lines aduma aduga atai ya top da nu si cham kala ba for example I see my da amuka thoki engon da su accident incident ha ga da pa kala kan storm laktana storm lakra adum pa sa du si to kan ba dai landing da ko si de aduna adum storm je ai glider gi su ai expert ba na soaring je ona ai na khang masi storm ni na 30 to 45 minute minimum ele te adi arigi oina mai storm no dai so kan land ba ara khang der di adu height di ya de knowledge am da ka da experience arga balloon ni almost safety only no sit kala ka anda balloon je landing to ka direct away or ka roll to bu adu so nungai ma khalam ni until unless none basket or manung dale ringai almost 100% shape go and the balloons in quite a safe to fly
ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯖꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯝꯕ ꯑꯀꯤꯕ ꯃꯌꯥꯝꯗꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯑꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯕꯠ ꯁꯔ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅꯤ ꯁꯔꯁꯦ ꯑꯩꯈꯣꯏꯅ ꯌꯨ ꯑꯥꯔ ꯗ ꯄꯥꯏꯑꯣꯅꯤꯌꯔ ꯇꯨ ꯕ꯭ꯔꯤꯡ ꯗꯤꯁ ꯍꯣꯠ ꯏꯌꯔ ꯕꯦꯂꯨꯟ ꯏꯟ ꯃꯅꯤꯄꯨꯔ ꯁꯣ ꯍꯥꯏꯖꯒꯦ ꯁꯔ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯑꯣꯏꯅ ꯈꯟꯖꯩ ꯁꯔ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯁꯔ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯣꯠ ꯏꯌꯔ ꯕꯦꯂꯨꯟꯁꯀꯤ ꯁꯤꯒꯨꯝꯕ ꯑꯦꯗꯚꯦꯟꯆꯔ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕꯒꯗꯤ ꯊꯦꯡꯅꯕꯤꯒꯦ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯍꯣꯠ ꯏꯌꯔ ꯕꯦꯂꯨꯟꯁꯦ ꯃꯈꯜ ꯑꯅꯤ ꯂꯩ ꯄ꯭ꯔꯥꯏꯚꯦꯠ ꯍꯥꯏꯕ ꯑꯃꯒ ꯀꯃꯔꯁꯤꯌꯦꯜ ꯍꯥꯏꯕ ꯑꯃꯒ ꯇꯣ ꯄ꯭ꯔꯥꯏꯚꯦꯠꯇ ꯑꯩꯒꯤ ꯃꯤꯡꯗꯁꯨ ꯕꯦꯂꯨꯟ 3 ꯂꯩ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯃꯥꯁꯤ ꯃꯤ 5 ꯇꯣꯡꯕ ꯄꯦꯁꯦꯟꯖꯔ 4 ꯇꯣꯡꯕ ꯌꯥꯕ ꯑꯗꯨꯅ ꯀꯃꯔꯁꯤꯌꯦꯜꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯄꯩꯁꯥ ꯆꯥꯔꯖ ꯇꯧꯕ ꯌꯥꯗꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯀꯝꯄꯅꯤꯅ ꯄꯥꯏꯕ ꯌꯥꯏ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯌꯥꯏ ꯌꯨ ꯀꯦꯅꯣꯠ ꯆꯥꯔꯖ ꯀꯣ ꯑꯦꯋꯥꯔꯗ ꯔꯤꯋꯥꯔꯗ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯀꯣꯞꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯦ ꯍꯧꯖꯤꯛ ꯅꯥꯅꯦ ꯈꯪꯗꯦꯗꯅ ꯁꯤꯗ ꯄꯥꯏꯕꯗꯒꯤ ꯑꯥꯔꯃꯤꯒꯤ ꯕꯦꯂꯨꯟ ꯃꯤ 10 ꯇꯣꯡꯕꯁꯦ ꯃꯣꯏꯅ ꯄꯥꯏꯔꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯄꯥꯏꯅꯤ ꯃꯣꯏꯁꯦ ꯈꯪꯅꯕ ꯌꯥꯎꯔꯕꯅꯤ ꯑꯩ ꯍꯥꯟꯗꯣꯡꯅꯦ ꯉꯁꯤꯗꯤ ꯃꯤ 23 ꯇꯣꯡꯒ ꯃꯤ 25 ꯇꯣꯡꯅꯔꯝꯃꯦ ngasi aina ngasi paibada mi time ban betin mi ta thuk dong do time ban long ngani adu aina ka chukai de na pai gina nupi khade weight ram light roi ba ada weight chale ba ada weight chapani na aina light roi na dum pai di pai re aduna mo si pung ohum khai mari de la delhi de bo lai passenger anda kisda aduna yam na kare haidar ko inthosis yam le aduna manipur da hogdok ko yare masi aina khanbada slowly will pick up and lot of people want to come and fly from outside Manipur. Like other states, they are not having here good opportunity. Tourism is one of the best. So tourism department to take some initiative. Tourism department na kara interest rogadi machina kwaidagi kana ba tourism da sina mo iduni. Number 30 yengduni pajado mo ne biduni. Adu Manipur ki Imphal city yengduni Loktal le yengare anywhere ka hajar area do akhoi choose to way go ari experiment like the mafam tourist level jinjida kumai ni aina experiment dong ngamne ba kumai honor ga government kara haida tourism department kara interest lok da ba ko ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯖꯕ ꯃꯇꯝꯗ ꯁꯔꯒꯤ ꯉꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯔꯦꯂꯦꯚꯦꯟ ꯑꯣꯊꯣꯔꯤꯇꯤꯗꯁꯨ ꯌꯧꯕ ꯉꯝꯍꯟꯕ ꯑꯣꯏꯖꯒꯦ ꯁꯔ ꯑꯗꯨꯒ ꯁꯔ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯠ ꯏꯌꯔ ꯕꯦꯂꯨꯟꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯔ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯂꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯑꯣꯟ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯖꯒꯦ ꯌꯥꯏꯌꯦ ꯑꯩ ꯃꯤꯡꯗꯁꯨ ꯏꯁꯥꯒꯤ ꯂꯩ ꯕꯦꯂꯨꯟ 3 ꯂꯩ ꯑꯗꯨ ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯂꯩꯅꯤꯡꯉꯦ ꯂꯩ ꯌꯥꯗꯦ ꯅꯝꯕꯔ 1 security clearance minister of home affairs dagi through minister of civil aviation through the process khar change nan balloon lai be matam balloon particular balloon do India government approve to balloon la not tabra type certificate hai approve to buta han aduga mai procedure khari ami lining ne lai ade paisa pa na aduga lai re ka don license jaw re pa ade na license phangom ju ka ta to buy the balloon ji buy the under the director general of civil aviation you need to have a license to fly pilot license balloon they call so you need to have a first license then you can have a balloon or if you buy balloon and then balloon do later so kana buy di that none me near buy ngeri chukai da license holder am aduni ko ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯔ ꯑꯩꯈꯣꯏꯅ ꯀꯣꯟꯚꯔꯁꯦꯁꯟ ꯕꯤꯐꯣꯔ ꯗꯤꯁ ꯁꯔꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯃꯇꯝꯗ ꯁꯔ ꯕꯤꯏꯡ ꯑ ꯐꯔꯁ ꯀꯦꯞꯇꯦꯟ ꯂꯥꯏꯁꯦꯟꯁ ꯀꯦꯞꯇꯦꯟ ꯑꯣꯐ ꯗ ꯍꯣꯠ ꯏꯌꯔ ꯕꯦꯂꯨꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯃꯌꯥꯝꯁꯤꯁꯨ ꯁꯔꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯕꯒꯤ ꯄꯥꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯈꯛꯁꯨ ꯁꯔꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯁꯔ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯁꯨ ꯉꯥꯏꯔꯒ ꯂꯩꯖꯔꯝꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯔ ꯑꯗꯣ ꯋꯥꯔꯤ ꯁꯥꯅꯤꯡꯕꯗꯤ ꯃꯌꯥꯝꯈꯛ ꯂꯩ ꯁꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯔꯒ ꯀꯨꯏꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯒꯤ ꯇꯟꯖꯥꯗꯤ ꯐꯪꯉꯣꯏꯗꯣꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯔ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯐꯔꯁ ꯅꯣꯔꯠ ꯏꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯦ ꯁꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤꯗꯪ ꯊꯝꯕꯤꯔꯝꯃꯣ ꯁꯔ I am viewer man I do say number 1 da sumba adventure sports hai public young boys they should come forward they should if they don't know they should come and ask who were expert sida koi skydiving daw rahe base jumping daw rahe ballooning daw rahe paramotor daw rahe sumana facilities se pura phangi se atai so de phang de ba ana koi gi lekai gi haidare na traga koi Manipur state ki student youth man jinjo masi hana khangam dresu akoina tawma khangabani na khangninga jo mathangda ko through Manipur Aerosports Association through hanga su yani ara masi akoi meyam changa promote arusi naron meyam to thabak ju phangni sina
future quite a scope level present quite a scope level kanoni ko aerospace ya India government na pasha tongan sanction dograbani national aerospace project ki matungina aduna let's work together, let's do something for our state ko. Thank you so much, sir. Hena sir gi tungi punsi de so mai pak po review at the same time. Thank you so much for your time. Welcome and thank you for calling me, taking me interview, and nice to meet you. And I have taken once, but I really like it. You know, this to express myself so that people should know what exactly happening here. People should come and see actually. Thank you so much, sir. Masini Impact TV na paringna na sandok chariba Khangminashi gi thoram mathangi episode ta anauba personality natraga anauba event kaya pudna miyam gi damakta Impact TV gi Khangminashi Manipur hanjarake Impact TV bu mijing tadran lebiu.